Tarante Suba Manipur Bidan Sabah Mikhal Loikiba Achi Mahabharat ki Kurukshetra ki lanjau Loikibagi Unwai Mukchikpagum Miyamgi Puningda Matam Sangna Sarangna amasung langtaknang lairamba du kokhibagum uri tachengna andaki Mikhal aduda Thoubal district ki hairok amasung Mangding Tenthala thokhiba hingsagi thodokta college tamliba mahirei ama chahi mari gi machanupi ama lairaba mayum parma kuidiba nupa ama yauna punna me ani tongan tongamba thodokta namoina kaptun hatkhi amal yamlaba gari kaya yum kaya ama thogaipata natna tangoi tana mai thadokpiki mara lejedraba mi kaya ama punsigi choinaiba haibadu ohenki handaki Mikhal adu amangda amukta oikhidaba mawongda aduki matik kanki election commission of India na handaki Mikhal adu free and fair oina pangthoknaba thorang kaya lokholabasu Mikhal mamangda hingsagi thongdok yauna akanba irang kaya thokrabasu Mikhal gi vote thadanaba numit March tang 5 amasung vote masing thiba phol haidokpa numit March tang 10 aduga vote haidokpa numiki thangnaba numitta karigumba hingsagi thongdok ama phawba thokidaba adumakti district asigi oina yamna laibak phabani hainingi handak India gi oina Manipur yauna punna state 5 da pangthokiba Mikhal aduda Manipurna Goa gi mathangda poll percentage yamna wangna vote thadaba state adu oikhi Mikhal aduda state 5 gi oina vote thadanabagi manungda Manipurna chada 63.39 oikhi Manipur gi oina vote thadanakhiba aduda Thoubal amasung Kakching district ki apunba kendra 10 gi oina vote thadanakhibagi chang asi chada 33.03 ni Thoubal district ki kendra 10 asigi manungda Hiyanglam kendrana ki vote thadanakhibagi chang asi chada 33.92 khwaidagi wangki aduga hairo AC ki polling station number 33/17 amasung Hiyanglam kendra ki polling station number 38/23 da chada 33.52 vote thadaduna district asigi khwaidagi wangna vote thadanakiba polling station oiki aduga Kakching kendra asida vote thadanakibi chang asi chada 34.38 khwaidagi nemna vote thadakiba kendra oiki aduga Mangding Tentha kendra ki Tentha khongpal la leiba polling station number 34/3 asida chada 63.39 khwaidagi nemna vote thadanaba oiki handaki Mikhal aduda BJP ki mirep mari Indian National Congress ki mirep mari Janata Dol United ki mirep ama National People's Party NPP ki mirep ama mai pakhi handaki Mikhal aduda Nilong Kendrada Janata Dol United ki mirep Abdul Nasir ma ki khwadagi nagnaba lamba BJP ki mirep Y Antas Khan ki vote masing samwa humudra henduna mai pakhi 31 Thoubal Assembly constituency da INC ki mirep Hanagi Chief Minister Okram Ibobina Maki Khwadigi Nagnaba Lamba El Basanta Degi Punna Port Masing Sing Ani Chamwa Ne Pumri Helaga Mai Paki Wangkem Kendra Indian National Congress ki K Megachandra Maki Khwadigi Nagnaba Lamba BJP ki Y Nabachandra Degi Port Masing Singama Sani Marfundra into Henduna Mai Paki 33 Hairok Assembly Constituency da BJP ki Mirep Thaksom Radesabna INC ki Mirep M Okendro Degi Port Masing Samri Subna Ahum Henduna Mai Paki 34 Wangjing Tentha Kendra BJP ki Mirep Ponam Rojena Maki Khwadigi Nagnaba Lamba INC ki Mirep Moyangthem Hemantan Degi Port Masing Singama Samapan Taramdo Henduna Mai Paki Kangamo Kendra Indian National Congress ki Or Susu Kumarna Maki Khwadigi Nagnaba BJP ki Mirep KS Menjor Mangang Degi Port Masing Sing Taret Chanipan Subna Ahum Hangduna Mai Paki Mawai Kendra BJP ki Mirep Dr. Usam Devena Maki Khwadigi Nagnaba Lamba INC ki Mirep MD Fazul Rahimdagi Bot Masing Yankai Helaga Mai Paki Kakching Kendra NPP ki Mirep M Ramesona Magi Khwadigi Nagnaba BJP ki Mirep Y Surchandradagi Bot Masing Singama Sani Subna Manga Henduna Mai Paki Yanglam Kendra BJP ki Mirep Hanagi MLA Dr. Y Radesabna Maki Khwadigi Nagnaba Lamba INC ki Huirom Jitendagi Bot Masing Singani Subna Kumapan Henduna Mai Pak Sugunu Kendra INC ki Mirep K Ranjina Maki Khwadigi Nagnaba Lamba BJP ki Mirep M Binotagi Bot Masing Singama Sumna Taratrok Henduna Mai Paki handaki Mikhal aduda Kangamo Kendra ki INC ki Mirep oiriba Okram Surja Kumarna Maki Khwadigi Nagnaba Lamba BJP ki KS Menjor Mangang Dagi Bot Masing Taret Chanipan Subna Ahum Henduna Mai Pakiba aduna Thoubal amasung Kakching district ki apunba kendra 10 gi oina Khwadigi Bot Masing hena Mai Pakpa candidate oiki aduga Omagai Kendra ki BJP ki Mirep Dr. Usam Devena Maki Khwadigi Nagnaba Lamba INC ki Mirep MD Fazul Rahimdagi Subnagi Bot Masing Yankai Khak Helaga Mai Pakiba aduna Khwadigi Nagnana Mai Pakpa adu oiki